ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯄꯨꯝꯅꯃꯛꯀꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯄꯨꯖꯔꯛꯂꯤꯕ ꯐꯤल्म ꯑꯁꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯀꯩꯗꯧꯉꯩ ꯔꯤꯂꯤꯖ ꯇꯧꯒꯗꯒꯦ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯛꯂꯕ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯒꯗꯕ ꯐꯤल्म ꯑꯁꯤꯒꯤ ꯃꯃꯤꯡ ꯔꯥꯙꯦ ꯁ꯭ꯌꯥꯝ 2022 ꯆꯍꯤ ꯑꯁꯤꯃꯛꯀꯤ 11 ꯃꯥꯔꯆꯇ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯔꯣꯃꯥꯟꯁ ꯑꯃꯗꯤ ꯗ꯭ꯔꯃꯥꯗ ꯕꯦꯁ ꯇꯧꯕ ꯐꯤल्म ꯑꯃꯅꯤ ꯐꯤल्म ꯑꯁꯤ ꯍꯤꯟदी ꯑꯃꯁꯨꯡ ꯇꯦꯂꯨꯒꯨ ꯂꯦꯡꯒ꯭ꯋꯦꯖꯇ ꯅꯝꯕ ꯑꯗꯨꯒ ꯂꯦꯡꯒ꯭ꯋꯦꯖ ꯃꯉꯥꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯐꯤल्म ꯑꯃꯁꯨꯅꯤ ꯐꯤल्म ꯑꯁꯤꯅ ꯐꯪꯈꯤꯕ ꯔꯦꯇꯤꯡꯁꯤꯡ IMDbꯗ 10ꯒꯤ ꯃꯅꯨꯡꯗ 7.2 ꯑꯗꯨꯒ Google ꯌꯨꯖꯔꯁꯤꯡꯅ 88% ꯒꯤ ꯂꯥꯏꯛ ꯇꯧꯕ ꯑꯗꯨꯒꯨꯝꯂꯕ ꯐꯤल्मꯅꯤ ꯐꯤल्म ꯑꯁꯤꯒꯤ ꯁ꯭ꯇꯣꯔꯤ ꯔꯥꯏꯇꯔ ꯑꯃꯗꯤ ꯗꯤꯔꯦꯛꯇꯔꯅ ꯔꯥꯙꯥ ꯀ꯭ꯔꯤꯁꯅ ꯀꯨꯃꯥꯔ ꯍꯧꯖꯤꯛ ꯐꯤल्म ꯑꯁꯤꯒꯤ ꯋꯥꯔꯤ ꯄꯔꯤꯡꯗ ꯄꯨꯝꯅꯃꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ ꯐꯤल्म ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯗ 1976 ꯆꯍꯤ ꯑꯁꯤꯃꯛꯀꯤ ꯅꯣꯚꯦꯝꯕꯔꯒꯤ ꯇꯥꯡ 16ꯒꯤ ꯃꯇꯝꯅꯤ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯂꯥꯏꯕꯛ ꯑꯅꯤꯒꯤ ꯂꯥꯟꯅꯤ ꯀꯥꯁꯇꯤꯡ ꯁꯤꯟꯗ ꯑꯆꯧꯕ ꯃꯟꯗꯤꯔ ꯑꯃ ꯎꯠꯂꯤ ꯃꯟꯗꯤꯔ ꯑꯗꯨꯗ ꯑꯉꯥꯡ ꯀꯌꯥ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ ꯃꯟꯗꯤꯔ ꯑꯁꯤꯗ ꯈꯨꯕꯥꯛ ꯃꯩ ꯌꯦꯡꯕ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ ꯑꯍꯜ ꯑꯗꯣ ꯎꯅꯕ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯅ ꯑꯍꯜ ꯑꯗꯨꯗ ꯍꯪꯂꯛꯏ ꯒꯨꯔꯨꯖꯤ ꯒꯕꯔꯃꯦꯟꯠꯅ ꯁ꯭ꯄꯦꯁ ꯔꯤꯁꯔꯆ ꯁꯦꯟꯇꯔ ꯑꯃ ꯍꯥꯡꯅꯅꯕ ꯍꯥꯏꯔꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯒꯨꯔꯨꯖꯤꯗꯒꯤ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯄꯤꯅꯅꯕ ꯂꯥꯛꯆꯕꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯂꯥꯛꯃꯤꯟꯅꯕ ꯑꯃꯅ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯔꯤꯁꯔꯆ ꯇꯧꯅꯅꯕ ꯊꯧꯔꯥꯡ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗꯒꯤ ꯑꯐꯕ ꯅꯨꯃꯤꯠ ꯍꯪꯕ ꯂꯥꯛꯂꯤ ꯑꯩꯗꯤ ꯒ꯭ꯌꯥꯟ ka amata tadre wahai asi taraga guruji aduna makut tingthoklami adugo nupa ado makut sokladuna guruji aduna khubak mai ado ma aduna yenglaga hairi nangi thamoida thajaba wali aduga nupa aduna amuk khumlai ai scientist ni asigumba si ai thajade asumna hairamlaga amuk nupa ado famtharami guruji aduna amuk nupa aduda makha tari aigi susingnaba amalai masi kokhan mangamgadra scientist aduna namgani haina khumlakpada guruji aduna yamna fajaba wahi singa loinana wahang kaya hanglakpada scientist ado yamna ngakladuna paukhum amata piramde guruji asi mamit uramde adugo mahakna kanagumba amagi makut paiduna pumnamak khangba ngamlami guruji asi science ki maramdasu yamna khanglami scientist adugo lakminaba nupa aduna guruji aduda amuk hanglai guruji nahaki mathangdasu guruji gumna khang haiba lehokhigadra wahai asi taraga guruji aduna khumlai mafam asida misak amalai mahak ado asowu officer MLA singna yamna thajane mahaki maming Bikram Aditya kawi asumna sinna sida yamna fajaba entry lawduna main character oiriba Pravas bodyguard singaloinana Indira Gandhi gi office ta changlaklami Bikram Aditya na manungda changlakpaga Indira Gandhi na manakta leramba miyoi sing ado thogalami aduga makut tingthoktuna yenghalami Bikram Aditya na khubak mai yengduna Indira Gandhi da hairi adom India gi history da mingthol lehoragani amasung adom India da emergency declare tawgani wahi asitabada Indira Gandhi yamna ngaklami matang asida atopa hanagi sin aduda amuk ulai aduga makoina guruji aduda hanglai mahak ado kadai de leibano aikoi gi unaba yaroidra guruji na amuk hairi mahak India thadoktuna chatkre wahi asitabada karigino hanglakpada guruji aduna su masigi maramda mahak khaktang khangi hairami mathangi sinda Aditya tongan mafam singda chatuna ulami aduga isai saktuna nupi kaya flirt tawrami isai aduda English nupi amana propose tawduna loinarami nupi aduna Aditya da luhongba pami hairakpada Aditya na yakide aduga kardagi kumthaduna hairi aigi khubak maida nungsiba tamlamdre aduna chamna loinaba natana thungnabadi yaroi asumna hairamlaga mafam adudagi chatkirami mathangi sinda train amada yamna masak matau phajabi nupi ama ulai mahakpu ubada ngaunarami sinna sida ulibasi film asigi main character Pooja Hegde aduga film asida na mahaki maming Prerna kawi mahak doctor amani Prerna na hospital da ahal ama layeng birami ahal ado masa mathanta yamna kijarami tanja aduda Prerna gi uncle hospital da changlaklami bomnamak yamna kinerami Prerna gi uncle Prerna bu magi room da lakna na bahairami asumna Prerna na magi uncle gi room da changlakpada mahaki uncle na hairi aina matam khara hospital da lakano hairaga kari gi laklibano Prerna na khumlai uncle ai hakchang kari su tawtre hajadraga check to asumna hairami Prerna gi uncle na test report laklabra hangbada Prerna na laktre report lakpaga ahanba uncle da yengangani asumna hairamlaga Prerna thokhirami mathangi sinda Rome Italy gi mafam amada Bikram Aditya gi mamana Indian classic dance tambirami mafam aduda Bikram Aditya leirami yum aduda Bikram Aditya gi mamana basu leirami
Mamanaba aduna Bikram Aditya tumpham da changlaktuna yengbada Bikram Aditya diary ama thingnarami. Madu uraga paba horakpada Bikram Aditya na hogulaktuna diary ado loksilami. Tanja aduda Bikram Aditya mamana breakfast taunanaba pusillaklami. Bikram Aditya mamanaba aduna Bikram Aditya da hairi. Aise nangi angang oringi marupni. Diary ado nangna aingonda gisu hena luna khale. Karibu iribano. Wahai asitaraga Aditya mama aduna kumlai. Miyoibana diary inariba si masaga loinaduna lakpu wari sing inaribani. Adubu Aditya di mahaki tungda lakadabu wari iba oirangani. Maramasina mahakna diary ado kana amatada pidribani. Mahaki plan sing ado kangan ningdabadagi. Aditya mamanabana amuk hairi. Matangi plan da antisu yaholo. Koiba chatpa ado kara fangnanaba. Aditya mamana changlaktuna amuk hairi. Asumbani mathangdadi aisu pogadabani. Natragana yum masida leminasi. Aditya na yumda leirabadi imana ingoda jajat hairakadra khanbadagi ay yumda leitabani. Mamana amuk aigi maramdagi nang yumda leitabu ore. Asumna hairamduna masabu breakfast taunanaba hairami. Aditya mamanaban amuk hairi. Anti achobo mafamda so utpase araibanati. Maramasina Aditya yumda leiba sangdabani. Aditya mamana amuk khumlei. Ay pumna makhangi. Aditya na nupi thidriba fawa asumna adum leirani. Wahi asitabada Aditya na mamada luhongloi hairi. Mathangi sinda Prena na nungtigi tongbu train aduda Aditya na tongduna chatlami. Aditya na train gi manungda chatpada Prena na train gi thong mayada leptuna leirami. Aditya na masak matau fajarabi mai thongda chu yainara samlangna khumlibi Prena bu uraga pumna mak kauthoktuna yengjarami. Prena na mamit fangkalakpada Aditya na munna yengliba adu uraga mahaki khudai ado makhwangda kiraduna khudai machin ado Aditya da piramlaga train gi thong adudagi leithoktuna yamna harauna pothajarami. Aditya na matau adu uraga mahaksu khudai aduda yanduna train gi thong aduda leithoraktuna Prena bu mitfam hongdana yamna nungsina yengjarami. Prena na mamit fangkalakpada mamangda Aditya su leiramba adu urami. Mitfam hongdana yengliba Aditya Prena gi nungsibada ngauringai electric pole amada thengi tawbada Prena na Aditya bu mamangda chingkhatpirami. Aduga mitchanarami. Asomna train station yorukpada Prena na train dagi kumthaduna chatki. Aditya na Prena bu matungda tanari. Prena na bus amada tongduna chatkirami. Aditya su atopa bus amada tongduna Prena na chaliba lambi adu tamna lai. Aditya su atopa bus ama tongduna Prena gi matung inarai. Khara laklaga traffic point amada bus anido chap manana khambrangna khamlami. Aditya na angang amada Prena da kaunana ba haibadagi Prena na yengthoraktuna makhoi ani bus ki mingshelda sor kamsinaduna makutna iduna wari sanarami. Aditya na Prena da minghangbada Prena na laibakta tamlamlabadi mathang thengnabada haige haina hairami. Asumna makhoi animak nungtigi mafam kayada punna laklabasu sak unaba phangdana matam khara leirami. Mathangi sinda Aditya gi yumda India gi khwak mai yengba guruji ado laklami. Aditya na magi gurubu khurumjarami. Aduga Aditya amasung guruji aduga famladuna wari sanarami. Guruji aduna lairik ama Aditya da piduna hairi. Aditya nangna hana ingonda kari iribano haina hangbado masida leire. Aigi chahi 30 gi akhangba sing aduni. Aditya na lairik adu yengbada Palmistry 99% science haina irami. Madu uraga Aditya na yamna ngangna hairi. Guruji masi karino khubak mai asi achumba 99% khaktani hairiba sibo masi asengba nate. Guruji na amukhumlai thodok amata 100% hektamak oiba nate. Karigumba isorna khubak mai da pumnamak tamlamlabadi aikhoida wakal khalhanba ngamlibasi karigino. Aditya na amuk hairi aikhoina wakal khaliba sisu isorna aikhoigi khubak mai asida ikhrabani. Aina thajaba ngamdaba asida ai chatpa ngamloi. Asomna hairaga Aditya na Guruji aduda lairik adu handuna pirami. Aditya na Guruji da amuk makha tare. Imana aigi luhongmagi maramda hairaklabadi asengbodo adum haikro. Aigi mapokta nungsibagi lambi leiramdre. Ai luhonglaroi haina. Guruji na Aditya gi wado taraga noglai. Mathangi sinda Aditya hotel amada India gi khwaidagi ina khunba amaga unaba laklami. Asomna Aditya hotel manungda laktuna makhoi unarami. Aduga Aditya na khubak mai yengladuna hairi. Adongi monglansing khubak mai da o fangi. Adomna college ki matamda student election da politics ta yauduna anirak vote kakre. Adubo adongi imungi miyoi singnadi madu pamlamdi. Maramasidagi adongi yumna foreign da lairik tamba tharami. Maramasina mafam adudagi halaklagasu adomna politics hanagumna pamli. Maramasidagi somna political family dagi nupi ama lauduna luhongki. Politics ta
adom yamna interest lay adubo adom gi laibak tadi business oina tamle lakadoriba 28 November da adom na family company ado take over tawgani wahi asitabada yamna nungai tan hari nate masi aran bani amuka halaga khubak mai asi yeng wahi asitaraga Aditya na anirak yeng si hainade hairami ina khunba nupa aduna Aditya da amuk hairi nahakna India da emergency predict tawbadage India da leiba yadabadage mafam khangdana laikibani aigi apamba thungananaba mateng pangu aina nangi India chatpage apamba thunganba ngamgani tanja aduda ina khunba nupa adugi mapana phone tawruktuna wari sanaraga Aditya da wari sananaba hairami Aditya na phone adu pairaga hairi adongi ichanupa asi politics ta tamamdre asumna hairaga phone adu thamkhirami aduga hogatuna hairi pomnamak aini yengduna haikrabani aina songi mateng pamde asumna hairamlaga mafam adudagi Aditya thulaklami ina khunba nupa adugi miyoi kharana Aditya gi matung inaduna tanaraklami Aditya na mahaki matungda miyoi khara adu inarakle khangbadagi chelaklami Aditya na makoi sing adudagi asum chelakpada gari amana thongduna soklami mathangi sinda Aditya hospital da yamna soktuna laklami Aditya na changlakpada Prenabu hospital aduda laibana makoi ani yamna thajadana thengnarami Prena na Aditya gi asokpadu obada makutagi file khangodana takhirami Prena na yamna fakana Aditya haina hairakpada Aditya na Prena gi name plate aduda yengduna Prena haina hairami Prena na kaidoragi haina hangbada Aditya na makut adu utuna khubak mai asida I khrabani hairamlaga ina pumchot chotlaba makut ado faklang da ngakpada ina mami tahowi aduga Aditya gyan takide mathangi sinda Aditya gi mamana bada Aditya numit nini sure halaktaba kadaida laikhribano hangbada Aditya gi mamana bana khangde hairami hospital da Prena gi uncle na doctor round laktuna Aditya gi che yengduna kari case no hangbada nurse na accident case ni haina hairei Prena gi uncle na asuk yamba test asi kari gi tawribano mahaki doctor kanano haina hanglakpada Aditya na khanghodana Prena haina hairei doctor aduna Aditya da accident asi karamna thokhribano haina hangbada Aditya na hairei Prena gi maramdagi ambulance mamangda chongchinduna aina ithanda sejage tawani asumna hairei Aditya na doctor ado Prena gi uncle ni haiba khanglamde adubo doctor ataina Prena gi uncle ni haina taknanaba kanna honarami adubo Aditya na gyan amata tadana amuk makha tarai sir Prena da haibiu ai mahak yaudana hingba ngamloi wahi asitaraga doctor na yamna sauna makui sing aduda Prena da aigi inakta laknaba hayo asumna hairamlaga thokhirami doctor amana Aditya gi manakta changlaktuna Prena di nungsinwol amata pamdabani haibada Aditya na yamna harawraduna ai sumadumakni pamliba haina hairami ngaihak leiraga Prena Aditya gi manakta yamna sauna changlaktuna hairi nahaki problem karino nahak aigi damakta thawai thaba ngamgadra siba haibasi yamna laiba thabakla nahak siba ngamgani haibadai hawjik siro ai yenge Aditya na amuk khumlai sibadagi nang pambana hele aina phagi tawbani wahi asitaraga Prena na amuk haire nahak siba haibasi phagi ni khalibra siba haibasi karino khanglabra mafam asida miyoi kayana hingnabagi haiduna asibaga lanthengnaribani makoi sing asida hangu asiba haibado karino haiba makoi na khangani wahi asi Aditya na taraga phagi tawduna haire aisu siba haibasi yamna ki maram asina nongwada minute ani sibagi practice tawribani yengu asumna hairaga Aditya na sibagi practice tawrami asumna mafam aduda ngaihak phagi tawnarami mathangi swenda Prena na yumda mingsel yengduna masam halngaida Aditya gi phagi ado ningsinglei ngaihak leiraga Prena na mingsel yengduna sibagi practice tawrami tanja aduda Prena gi mabok sensilaktuna kaidore hangbada Prena na sibagi practice tawbune haina khumlami Prena gi thamoida ihul ama phaurak bahuraklami asumna Prena na hospital la lakpada Aditya kantin da laiba adu ubada lonna yengjarami Aditya na Prena na yenglakle khangbadagi yengdaba saraga lonna Prena gi matung inaraktuna aibu karigi thiribano hangbada Prena na mi mayam malai haibada Aditya na parda haitharami madu uraga mayam pumnamak naknarami Aditya na mi amata udre hairo haibada Prena na nasana Romeo ni khalibra hangbada Aditya na khumlai nate Romeo di magi nungsibagidamagta thawai thakibani aidi Romeo gumbadi nate Prena na amuk khumlai aidi Juliet ni aina nungsirabadi soidana sigani wahi asitaraga Aditya na makut yenghanduna haire aidi nungsibada pukning changloi maramdi aigi khubak mayida nungsibagi mayi tade aina pambadi matam khara mafam asida leiriba fawa nanga loina duna fred toba pami karigumba nahakna yaningdrabadi ai amuk hana aigi sak asi uloi
ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯌꯥꯔꯕꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 10ꯗ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯦ ꯄ꯭ꯔꯦꯅꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯣ ꯑꯩ ꯂꯥꯛꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯑꯩꯒ ꯎꯅꯔꯣꯏꯗꯕ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯂꯥꯛꯂꯒꯅ ꯀꯔꯤ ꯇꯧꯗꯧꯔꯤꯕ ꯑꯗꯤꯇ꯭ꯌꯅ ꯄ꯭ꯔꯦꯅꯥꯒꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯔꯒ ꯈꯨꯝꯂꯛꯏ ꯅꯪ ꯂꯥꯛꯂꯗꯤ ꯀꯤꯁ ꯇꯧꯒꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯄ꯭ꯔꯦꯅꯥ ꯌꯥꯝꯅ ꯐꯥꯈꯠꯂꯝꯃꯤ ꯑꯗꯨꯒ ꯑꯗꯤꯇ꯭ꯌ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯇꯨꯡ ꯍꯟꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 10ꯗ ꯍꯣꯁꯄꯤꯇꯥꯜ ꯃꯄꯥꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯈꯨꯝꯐꯝ ꯑꯃꯠꯇ ꯈꯪꯗꯅ ꯄ꯭ꯔꯦꯅꯥ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯦꯗꯤꯀꯦꯜ ꯀꯦꯝꯞ ꯑꯃꯒꯤ ꯄ꯭ꯔꯦꯅꯥ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯂꯝꯃꯤ ꯃꯈꯣꯏꯅ ꯄ꯭ꯔꯦꯅꯥꯗ ꯑꯗꯤꯇ꯭ꯌꯅ ꯀꯤꯁ ꯇꯧꯒꯅꯤ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯄ꯭ꯔꯦꯅꯥꯅꯁꯨ ꯑꯗꯤꯇ꯭ꯌꯒꯤ ꯃꯔꯝꯗ ꯁꯥꯎꯅ ꯋꯥ ꯉꯥꯡꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯥꯛꯇꯨꯅ ꯇ꯭ꯔꯦꯟꯗꯒꯤ ꯍꯤꯗꯥꯛ ꯂꯧꯊꯗꯨꯅ ꯀꯨꯝꯂꯛꯄꯗ ꯄ꯭ꯔꯦꯅꯥꯅ ꯌꯦꯡꯊꯣꯔꯛꯄꯗ ꯅꯣꯡ ꯃꯔꯛꯇ ꯑꯗꯤꯇ꯭ꯌ ꯕꯥꯏꯛ ꯑꯃꯗ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯄ꯭ꯔꯦꯅꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯎꯔꯒ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯏ ꯅꯣꯡ ꯃꯔꯛ ꯑꯁꯤꯗ ꯀꯤꯂꯣꯃꯤꯇꯔ 200 ꯕꯥꯏꯛ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕ ꯄ꯭ꯔꯦꯅꯥꯅ ꯑꯗꯤꯇ꯭ꯌꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯃꯣꯏ ꯑꯗꯨ ꯐꯥꯊꯕ ꯉꯝꯗꯗꯨꯅ ꯀꯅꯥ ꯑꯃꯠꯇ ꯎꯔꯝꯗꯅ ꯑꯗꯤꯇ꯭ꯌꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯗꯤꯇ꯭ꯌꯒꯤ ꯕꯥꯏꯛꯇ ꯇꯣꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯁꯩ ꯑꯃ ꯁꯛꯃꯤꯟꯅꯗꯨꯅ ꯆꯠꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯛꯁꯤꯟꯅꯔꯛꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯣꯏꯅꯗꯨꯅ ꯆꯠꯃꯤꯟꯅꯔꯝꯃꯤ ꯑꯗꯤꯇ꯭ꯌꯅ ꯄ꯭ꯔꯦꯅꯥꯕꯨ ꯃꯌꯨꯝꯗ ꯊꯤꯟꯕ ꯂꯥꯛꯈꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯄ꯭ꯔꯦꯅꯥꯅ ꯑꯗꯤꯇ꯭ꯌꯗ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯆꯪꯒꯦ ꯇꯧꯕꯗ ꯅꯨꯡꯁꯤꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯑꯗꯤꯇ꯭ꯌꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯄ ꯉꯝꯂꯝꯗꯦ ꯑꯗꯤꯇ꯭ꯌꯅ ꯄ꯭ꯔꯦꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯈꯨꯠ ꯐꯛꯂꯥꯡꯗ ꯉꯥꯛꯄꯗ ꯗꯨꯔ ꯃꯥꯏꯛꯇ ꯅꯝꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯗꯤꯇ꯭ꯌꯅ ꯄ꯭ꯔꯦꯅꯥꯗ ꯀꯤꯁ ꯀꯌꯥ ꯁꯨꯔꯦ ꯍꯪꯕꯗ ꯄ꯭ꯔꯦꯅꯥꯅ 97 ꯀꯤꯁ ꯁꯨꯔꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯏꯃꯨꯡꯗ ꯆꯥꯛ ꯆꯥꯔꯤꯕ ꯄ꯭ꯔꯦꯅꯥꯒꯤ ꯐꯦꯃꯤꯂꯤꯅ ꯇꯥꯔꯝꯃꯤ ꯃꯔꯝꯗꯤ ꯑꯗꯤꯇ꯭ꯌꯅ ꯗꯨꯔ ꯃꯥꯏꯛ ꯑꯗꯣ ꯅꯝꯁꯤꯟꯈꯤꯕꯅ ꯄ꯭ꯔꯦꯅꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯊꯣꯛꯂꯛꯇꯨꯅ ꯃꯊꯛꯇꯒꯤ ꯍꯥꯏꯔꯛꯏ ꯄ꯭ꯔꯦꯅꯥ ꯅꯈꯣꯏꯅ ꯁꯥꯟꯅꯒꯗꯕ ꯋꯥꯔꯤꯁꯤꯡꯗꯣ ꯂꯣꯏꯅ ꯁꯥꯟꯅꯧ ꯑꯗꯨꯕꯨ ꯗꯨꯔ ꯃꯥꯏꯛꯇꯒꯤ ꯅꯈꯨꯠ ꯑꯗꯣ ꯍꯥꯟꯅ ꯂꯧꯊꯣꯛꯈꯣ ꯅꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯇꯥꯕꯗ ꯌꯨꯝꯒꯤ ꯃꯤ ꯂꯣꯏꯅ ꯋꯥꯟꯊꯅꯔꯦ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯑꯗꯤꯇ꯭ꯌꯅ ꯃꯈꯨꯠ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯂꯧꯊꯣꯛꯂꯝꯃꯤ ꯄ꯭ꯔꯦꯅꯥ ꯌꯥꯝꯅ ꯏꯀꯥꯏꯔꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯝꯗꯅ ꯃꯅꯥꯎꯅꯨꯄꯤꯗ ꯅꯥꯏꯠ ꯁꯤꯐꯠ ꯂꯩ ꯍꯥꯏꯔꯝꯂꯒ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯗꯤꯇ꯭ಯ ꯃꯌꯨꯝꯗ ꯃꯃꯥꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯕ꯭ꯔꯦꯛꯐꯥꯁꯠ ꯇꯧꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯐꯣꯟ ꯔꯤꯡ ꯂꯥꯛꯄꯗꯒꯤ ꯃꯃꯥꯅ ꯐꯣꯟ ꯑꯗꯨ ꯊꯥꯡꯒꯠꯂꯝꯃꯤ ꯐꯣꯟ ꯑꯗꯣ ꯄ꯭ꯔꯦꯅꯥꯅ ꯇꯧꯔꯛꯄꯅꯤ ꯄ꯭ꯔꯦꯅꯥꯅ ꯐꯣꯟꯗ ꯕꯤꯀ꯭ꯔꯝ ꯑꯗꯤꯇ꯭ꯌꯒꯤ ꯌꯨꯝ ꯍꯪꯂꯛꯄꯗ ꯑꯗꯤꯇ꯭ꯌꯒꯤ ꯃꯃꯥꯅ ꯃꯥꯅꯤ ꯍꯥꯏꯅ ꯈꯨꯝꯕꯗ ꯄ꯭ꯔꯦꯅꯥꯅ ꯐꯣꯟ ꯑꯗꯨꯗ ꯀꯤꯁ 3ꯂꯛ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯗꯤꯇ꯭ꯌꯗ ꯀꯤꯁ 100 ꯁꯨꯕꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯣ ꯍꯥꯏꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯑꯗꯨ ꯊꯝꯈꯤꯔꯝꯃꯤ ꯑꯗꯤꯇ꯭ꯌꯒꯤ ꯃꯃꯥ ꯑꯗꯣ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯑꯗꯤꯇ꯭ꯌꯗ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯃꯅ ꯐꯣꯟꯗ ꯀꯤꯁ 3ꯂꯛ ꯇꯧꯔꯛꯂꯒ ꯀꯤꯁ 100 ꯁꯨꯔꯦ ꯍꯥꯏꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯁꯦ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯑꯗꯤꯇ꯭ಯ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯔꯣꯡ ꯅꯝꯕꯔ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯃꯃꯥꯅ ꯐꯣꯟ ꯑꯗꯨ ꯊꯝꯂꯝꯂꯒ ꯊꯣꯛꯈꯤꯕꯒ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯑꯗꯤꯇ꯭ꯌꯅ ꯈꯨꯝꯂꯛꯏ ꯅꯨꯄꯤ ꯑꯃꯅꯤ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯈꯪꯅꯔꯛꯄꯅꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯨꯄꯤ ꯑꯃꯗ ꯅꯨꯃꯤꯠ 15ꯅꯤ ꯁꯨꯔꯕ ꯑꯩꯗꯤ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯎꯔꯛꯏꯀꯣ ꯑꯁꯨꯝꯅ ꯐꯥꯒꯤ ꯇꯧꯅꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯗꯤꯇ꯭య ꯇ꯭ꯔꯦꯟꯗ ꯂꯥꯛꯇꯨꯅ ꯄ꯭ꯔꯦꯅꯥꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯑꯗꯤꯇ꯭ꯌꯕꯨ ꯃꯁꯛ ꯈꯪꯕ ꯑꯍꯜ ꯑꯃꯒ ꯃꯆꯥꯅꯨꯄꯤ ꯑꯃꯒꯁꯨ ꯌꯥꯎꯔꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯑꯗꯤꯇ꯭ꯌꯅ ꯐꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯂꯥꯛꯇꯨꯅ ꯐꯝꯂꯛꯏ ꯑꯗꯨꯒ ꯅꯍꯥꯛ ꯕꯤꯀ꯭ꯔꯝ ꯑꯗꯤꯇ꯭య ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯑꯗꯤꯇ꯭ꯌꯅ ꯅꯠꯇꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ ꯄ꯭ꯔꯦꯅꯥꯅ ꯑꯍꯜ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯑꯗꯣꯝꯅ ꯈꯜꯂꯤꯕ ꯕꯤꯀ꯭ꯔꯝ ꯑꯗꯤꯇ꯭ꯌꯗꯣ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯆꯝꯖꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯑꯩꯅ ꯀꯔꯝꯅ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯣ ꯑꯍꯜ ꯑꯗꯨꯅ ꯑꯗꯤꯇ꯭ꯌꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯁꯔ ꯑꯩꯅ ꯅꯍꯥꯛꯀꯤ ꯃꯔꯝꯗ ꯄꯨꯝꯅꯃꯛ ꯇꯥꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯎꯅꯕꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯁꯔ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯇꯔꯥ ꯀꯧꯏ ꯃꯍꯥꯛ ꯑꯁꯤ ꯁ꯭ꯄꯣꯔꯠꯁ ꯌꯥꯝꯅ ꯄꯥꯝꯃꯤ ꯁꯥꯔꯅ ꯏꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯈꯨꯕꯥꯛ ꯃꯌꯤ ꯑꯁꯤ ꯌꯦꯡꯂꯒ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯤꯔꯝꯃꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯗꯤꯇ꯭ꯌꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯌꯦꯡꯂꯒ ꯀꯔꯤ ꯈꯪꯒꯅꯤ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯑꯗꯨꯃꯛ ꯆꯠꯍꯟꯕꯤꯌꯨ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯁꯔ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯁꯥꯔꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯁꯨꯁꯥꯏꯗ ꯇꯧꯒꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕꯗꯒꯤ ꯁꯥꯔꯅ ꯃꯍꯥꯛꯀꯤ ꯐ꯭ꯌꯨꯆꯔ ꯕ꯭ꯔꯥꯏꯠ ꯑꯣꯏ ꯍꯥꯏꯕꯗꯒꯤ ꯍꯤꯡꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯋꯥꯔꯜꯗꯒꯤ ꯑꯐꯥꯎꯕ ꯑꯥꯔꯀꯤꯇꯦꯛꯆꯔ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯍꯥꯛꯅ ꯍꯥꯏꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯆꯨꯝꯃꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯑꯍꯜ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯕꯕꯥ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤ ꯃꯤꯑꯣꯏꯕꯅ ꯊꯥ ꯀꯥꯟꯅꯔꯕ ꯃꯇꯝꯅꯤ ꯑꯗꯨꯒ ꯕꯕꯥꯅ ꯑꯩꯒꯤ ꯐ꯭ꯌꯨꯆꯔ ꯑꯁꯤ ꯈꯨꯕꯥꯛꯀꯤ ꯃꯌꯤ ꯑꯁꯤꯗ ꯌꯥꯎꯔꯤ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯅꯈꯨꯠ ꯑꯗꯣ ꯌꯦꯡꯍꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯗꯤꯇ꯭ꯌꯗ ꯌꯦꯡꯍꯟꯕꯗ ꯑꯗꯤꯇ꯭ꯌꯅ ꯈꯨꯕꯥꯛ ꯃꯌꯤ ꯑꯗꯨ ꯌꯦꯡꯕꯗ ꯇ꯭ꯔꯦꯟꯗ ꯇꯣꯡꯂꯤꯕ ꯃꯤꯁꯤꯡꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯑꯍꯜ ꯑꯗꯨꯅ ꯐ꯭ꯌꯨꯆꯔ ꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯕꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯇꯔꯥꯒꯤ ꯈꯨꯕꯥꯛ ꯃꯌꯤ ꯑꯗꯤꯇ꯭ꯌꯅ ꯌꯦꯡꯂꯤꯕ ꯑꯗꯣ ꯌꯦꯡꯂꯝꯃꯤ ꯑꯗꯤꯇ꯭ꯌꯅ ꯇꯔꯥꯒꯤ ꯈꯨꯕꯥꯛ ꯃꯌꯤ ꯑꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯁ꯭ꯄꯣꯔꯠꯁꯇ ꯃꯔꯥꯏꯕꯛ ꯂꯩꯇꯦ
ꯂꯥꯏꯔꯤꯛꯇ ꯍꯣꯠꯅꯍꯜꯂꯨ ꯂꯥꯏꯔꯤꯛꯇꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯇꯔꯥ ꯁꯥꯎꯔꯗꯨꯅ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯐ꯭ꯌꯨꯆꯔ ꯁꯦꯝꯗ꯭ꯔꯤꯉꯩꯗ ꯅꯍꯥꯛꯅ ꯍꯥꯟꯅ ꯃꯇꯧ ꯀꯔꯝꯅ ꯌꯦꯡꯂꯤꯕꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯥꯎꯗꯨꯅ ꯊꯣꯛꯈꯤ ꯇꯔꯥꯒꯤ ꯃꯄꯥꯅ ꯑꯗꯤꯇ꯭ꯌꯗ ꯇꯔꯥꯒꯤ ꯋꯥꯍꯩ ꯑꯗꯣ ꯁꯣꯏꯈ꯭ꯔꯦ ꯁꯥꯎꯒꯅꯨ ꯍꯥꯏꯔꯝꯂꯒ ꯇꯔꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯅꯗꯨꯅ ꯐ꯭ꯌꯨꯆꯔ ꯌꯦꯡꯅꯅꯕ ꯑꯗꯤꯇ꯭ꯌꯗ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯍꯥꯟꯅ ꯌꯧꯔꯛꯇꯨꯅ ꯀꯨꯝꯊꯔꯛꯄꯗ ꯄ꯭ꯔꯦꯅꯥꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯂꯣꯏꯅ ꯉꯥꯎꯔꯦ ꯑꯩꯅ ꯅꯪꯁꯦ ꯆꯨꯝꯅ ꯈꯨꯕꯥꯛ ꯃꯩ ꯌꯦꯡꯕꯅꯤ ꯈꯛꯇ ꯍꯥꯏꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯃꯥꯡ ꯊꯥꯅ ꯆꯠꯈꯤ ꯑꯗꯤꯇ꯭ꯌꯒꯤ ꯈꯣꯡꯐꯝ ꯇꯞꯊꯔꯛꯏ ꯃꯔꯝꯗꯤ ꯇ꯭ꯔꯦꯟ ꯃꯅꯨꯡꯗ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯈꯨꯕꯥꯛ ꯃꯩ ꯌꯦꯡꯅꯅꯕ ꯍꯥꯏꯈꯤꯕ ꯑꯗꯣ ꯅꯤꯡꯁꯤꯡꯂꯒ ꯇꯥꯟꯖꯥ ꯑꯗꯨꯗ ꯄ꯭ꯔꯦꯅꯥꯅ ꯆꯪꯂꯛꯇꯨꯅ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯪꯕꯗ ꯑꯗꯤꯇ꯭ꯌꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯈꯨꯕꯥꯛ ꯃꯩꯁꯤꯡ ꯑꯗꯣ ꯌꯦꯡꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯁꯥꯡꯅ ꯎꯗꯦ ꯄꯨꯝꯅꯃꯛ ꯑꯗꯣ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯇꯣꯡꯂꯤꯕꯅꯤ ꯇ꯭ꯔꯦꯟ ꯑꯗꯣ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯒꯅꯤ ꯑꯗꯤꯇ꯭ꯌꯅ ꯇ꯭ꯔꯦꯟ ꯑꯗꯣ ꯈꯥꯝꯅꯅꯕ ꯍꯥꯏꯗꯨꯅ ꯎꯃꯪ ꯐꯥꯎꯗꯨꯅ ꯀꯟꯅ ꯆꯦꯟꯗꯨꯅ ꯎ ꯑꯃ ꯆꯤꯡꯊꯗꯨꯅ ꯈꯥꯝꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯇ꯭ꯔꯦꯟ ꯑꯗꯨ ꯈꯥꯝꯗꯅ ꯑꯇꯣꯞꯄ ꯇ꯭ꯔꯦꯛ ꯑꯃꯗ ꯊꯧꯈꯤꯔꯝꯃꯤ ꯑꯗꯤꯇ꯭യ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄ꯭ꯔꯦꯅꯥꯅ ꯇꯤꯚꯤ ꯌꯦꯡꯂꯤꯉꯩꯗ ꯅ꯭ꯌꯨꯁꯇ ꯇ꯭ꯔꯦꯟ ꯑꯗꯣ ꯑꯦꯛꯁꯤꯗꯦꯟ ꯇꯧꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯔꯝꯃꯤ ꯑꯗꯨꯒ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯁꯣꯛꯂꯝꯃꯤ ꯄ꯭ꯔꯦꯅꯥꯅ ꯄꯥꯎ ꯑꯗꯨ ꯌꯦꯡꯂꯒ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯇ꯭ꯔꯦꯟ ꯃꯅꯨꯡꯗ ꯑꯍꯜ ꯑꯃꯅ ꯑꯗꯤꯇ꯭ꯌꯒꯤ ꯃꯔꯝꯗ ꯍꯥꯏꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯄ꯭ꯔꯦꯅꯥꯗ ꯃꯍꯥꯛꯀꯤ ꯑꯪꯀꯜꯅ ꯑꯗꯤꯇ꯭ꯌꯒꯤ ꯃꯔꯝꯗ ꯍꯪꯂꯛꯄꯗ ꯄ꯭ꯔꯦꯅꯥꯅ ꯑꯗꯤꯇ꯭ꯌꯒꯤ ꯃꯔꯝꯗ ꯀꯔꯤꯒꯤ ꯍꯪꯂꯛꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯃꯍꯥꯛꯀꯤ ꯑꯪꯀꯜꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯦꯅꯥ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯀꯤ ꯐꯅꯅꯕ ꯍꯥꯏꯕꯅꯤ ꯑꯩꯕꯨ ꯊꯥꯖꯔꯕꯗꯤ ꯑꯗꯤꯇ꯭ꯌꯗꯒꯤ ꯅꯍꯥꯛ ꯂꯥꯞꯊꯣꯛꯎ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯄ꯭ꯔꯦꯅꯥꯅ ꯃꯍꯥꯛꯀꯤ ꯑꯪꯀꯜꯗ ꯑꯩ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯗꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯃꯍꯥꯛꯀꯤ ꯑꯪꯀꯜꯅ ꯄ꯭ꯔꯦꯅꯥꯗ ꯍꯥꯏꯔꯛꯏ ꯄ꯭ꯔꯦꯅꯥ ꯅꯍꯥꯛ ꯑꯗꯤꯇ꯭ꯌꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯦ ꯃꯔꯝ ꯑꯁꯤꯅꯅꯤ ꯅꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕꯗꯣ ꯅꯍꯥꯛ ꯀꯔꯤꯃꯠꯇ ꯈꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯤꯇ꯭ꯌꯅ ꯅꯍꯥꯛꯀꯤ ꯃꯔꯝꯗ ꯈꯪꯂꯕ꯭ꯔꯥ ꯃꯗꯨꯗꯤ ꯐꯅ ꯅꯨꯡꯁꯤꯔꯕꯁꯨ ꯅꯍꯥꯛ ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯒꯤ ꯑꯣꯏꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯦ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯑꯪꯀꯜꯅ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯄ꯭ꯔꯦꯅꯥ ꯑꯃꯗꯤ ꯑꯗꯤꯇ꯭य ꯌꯥꯝꯅ ꯐꯖꯔꯕ ꯃꯐꯝ ꯑꯃꯗ ꯂꯥꯛꯇꯨꯅ ꯍꯤ ꯇꯣꯡꯃꯤꯟꯅꯔꯝꯃꯤ ꯑꯗꯤꯇ꯭ꯌꯅ ꯄ꯭ꯔꯦꯅꯥꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯞꯅ ꯂꯥꯛꯂꯕꯅꯤ ꯅꯪꯅ ꯍꯥꯏꯒꯗꯕꯗꯣ ꯍꯥꯏꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄ꯭ꯔꯦꯅꯥꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯑꯗꯤꯇ꯭ꯌꯅ ꯁꯦꯝꯗꯣꯛꯄ ꯉꯝꯂꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄ꯭ꯔꯦꯅꯥꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯀꯔꯤ ꯍꯥꯏꯅ ꯇꯝꯕ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯑꯗꯤꯇ꯭ꯌꯅ ꯈꯨꯕꯥꯛ ꯃꯩ ꯑꯗꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯈꯨꯕꯥꯛ ꯃꯩ ꯀꯌా ꯌꯦꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯍꯥꯛꯀꯤ ꯈꯨꯕꯥꯛ ꯃꯩ ꯑꯁꯤꯗ ꯊꯋꯥꯟꯃꯤꯆꯥꯛꯀꯨꯝ ꯂꯪꯅ ꯎꯕ ꯐꯪꯏ ꯅꯍꯥꯛꯀꯤ ꯂꯞ ꯂꯥꯏꯟ ꯑꯁꯤ ꯃꯦꯂꯣꯗ꯭ꯔꯃꯥ ꯑꯣꯏꯒꯅꯤ ꯅꯨꯡꯁꯤꯕꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯊꯨꯡꯅꯅꯕ ꯅꯍꯥꯛꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯒꯗꯕꯅꯤ ꯅꯨꯡꯁꯤꯕ ꯃꯍꯥꯛ ꯑꯗꯣ ꯅꯪꯉꯣꯟꯗꯒꯤ ꯐꯤꯠ 6ꯀꯤ ꯃꯅꯨꯡꯗ ꯂꯩ ꯅꯍꯥꯛꯀꯤ ꯂꯥꯏꯐ ꯂꯥꯏꯟ ꯑꯁꯤꯁꯨ ꯅꯪꯒꯨꯝꯅ ꯌꯥꯝꯅ ꯁꯦꯡꯏ ꯅꯍꯥꯛꯅ ꯃꯤꯌꯥꯝꯗ ꯍꯤꯡꯕꯒꯤ ꯑꯁꯦꯡꯕ ꯃꯒꯨꯟ ꯈꯪꯍꯜꯂꯦ ꯅꯍꯥꯛꯀꯤ 94 ꯁꯨꯕ ꯕꯔꯊꯗꯦꯗ ꯅꯍꯥꯛꯅ ꯍꯣꯁꯄꯤꯇꯥꯜ ꯍꯥꯡꯕꯒꯤ ꯑꯁꯥ ꯑꯃ ꯇꯧꯔꯤꯕ ꯑꯗꯣ ꯁꯣꯏꯗꯅ ꯊꯨꯡꯒꯅꯤ ꯑꯗꯨꯒ 64 ꯁꯨꯕ ꯆꯍꯤꯗ ꯌꯥꯝꯅ ꯃꯃꯜ ꯂꯩꯕ ꯃꯤꯡꯊꯣꯜ ꯑꯃ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯑꯁꯨꯝꯅ ꯑꯗꯤꯇ꯭ꯌꯅ ꯍꯥꯏꯔꯤꯉꯩꯗ ꯄ꯭ꯔꯦꯅꯥꯒꯤ ꯃꯅꯥꯇꯣꯟꯗꯒꯤ ꯏ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯋꯥꯟꯊꯔꯛꯇꯨꯅ ꯑꯗꯤꯇ꯭ꯌꯅ ꯄ꯭ꯔꯦꯅꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯂꯝꯃꯤ ꯄ꯭ꯔꯦꯅꯥꯅ ꯏꯃꯔꯖꯦꯟꯁꯤ ꯋꯥꯔꯗꯇ ꯄꯨꯁꯤꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯌꯦꯡꯂꯝꯃꯤ ꯄ꯭ꯔꯦꯅꯥꯒꯤ ꯑꯪꯀꯜꯁꯨ ꯆꯪꯂꯛꯇꯨꯅ ꯄ꯭ꯔꯦꯅꯥꯕꯨ ꯌꯦꯡꯂꯝꯃꯤ ꯔꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯑꯗꯤꯇ꯭ಯ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯄ꯭ꯔꯦꯅꯥꯒꯤ ꯑꯪꯀꯜꯅ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯄꯔꯗꯥ ꯈꯨꯝꯖꯤꯟꯅꯕ ꯍꯥꯏꯈꯤ ꯑꯗꯤꯇ꯭ꯌꯅ ꯃꯇꯝ ꯈꯔ ꯃꯄꯥꯟꯗ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯄ꯭ꯔꯦꯅꯥꯒꯤ ꯑꯪꯀꯜ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯑꯗꯤꯇ꯭ꯌꯅ ꯄ꯭ꯔꯦꯅꯥ ꯀꯔꯝ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛ ꯄ꯭ꯔꯦꯅꯥꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯈꯪꯗꯕ꯭ꯔꯥ ꯕ꯭ꯔꯦꯟ ꯇ꯭ꯌꯨꯃꯔ ꯅꯥꯔꯤꯕꯅꯤ ꯑꯅꯥꯕ ꯑꯁꯤꯒꯤ ꯂꯥꯌꯦꯡꯕ ꯀꯅꯥ ꯑꯃꯠꯇꯅ ꯉꯁꯤ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ ꯃꯁꯤꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯨ ꯂꯩꯇ꯭ꯔꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯍꯥꯏꯕꯕు ꯄ꯭ꯔꯦꯅꯥꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯊꯥ 2-3ꯇꯃꯛ ꯉꯥꯏꯔꯕꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯄ꯭ꯔꯦꯅꯥꯅ ꯍꯥꯟꯅ ꯍꯥꯏꯈꯤꯕ ꯋꯥꯔꯤ ꯀꯌꯥ ꯅꯤꯡꯁꯤꯡꯂꯝꯃꯤ ꯑꯗꯨꯒ ꯑꯗꯤꯇ꯭య ꯄ꯭ꯔꯦꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯄ꯭ꯔꯦꯅꯥꯗ ꯍꯛꯆꯥꯡ ꯀꯔꯝ ꯇꯧꯔꯕꯅꯣ ꯍꯪꯂꯛꯄꯗ ꯄ꯭ꯔꯦꯅꯥꯅ ꯊꯃꯣꯏ ꯀꯥꯏꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯗꯤꯇ꯭య ꯊꯥ 2 ꯑꯁꯤꯗ ꯅꯍꯥꯛꯅ ꯑꯩꯒꯤ ꯈꯨꯕꯥꯛꯇ ꯌꯦꯡꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯊꯨꯡꯕ ꯉꯝꯒꯗ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯌꯥꯔꯦ ꯆꯠꯈ꯭ꯔꯣ ꯑꯗꯤꯇ꯭య ꯑꯩꯗꯤ ꯅꯪꯗꯧꯅ ꯁꯤꯕꯒꯤ ꯑꯦꯛꯇꯤꯡꯁꯨ ꯇꯧꯕ ꯍꯩꯇꯦ ꯄ꯭ꯔꯦꯅꯥꯒꯤ ꯅꯤꯡꯉꯝꯗꯕ ꯋꯥꯍꯩꯁꯤꯡ ꯇꯥꯔꯒ ꯑꯗꯤꯇ꯭ꯌꯅ ꯍꯥꯏꯔꯛꯏ ꯗꯣꯛꯇꯔ ꯑꯃꯁꯨꯡ ꯃꯦꯆꯤꯟꯁꯤꯡꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯅ ꯎꯕ ꯉꯝꯃꯤ ꯑꯩꯒꯤ ꯋꯥ ꯀꯩꯗꯧꯅꯨꯡꯗ ꯑꯔꯥꯟꯕ ꯑꯣꯏꯔꯣꯏ ꯅꯍꯥꯛ ꯁꯣꯏꯗꯅ ꯑꯩꯅ ꯅꯍꯥꯛꯀꯤ ꯈꯨꯕꯥꯛꯇ ꯎꯈ꯭ꯔꯤꯕꯁꯤꯡ ꯑꯗꯣ ꯁꯣꯏꯗꯅ ꯎꯒꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯌꯥꯝꯅ ꯁꯥꯡꯒꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯄ꯭ꯔꯦꯅꯥ ꯊꯃꯣꯏ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯍꯤꯡꯕ ꯄꯥꯝꯂꯛꯏ ꯑꯗꯨꯕꯨ ꯄ꯭ꯔꯦꯅꯥꯒꯤ ꯑꯪꯀꯜ ꯑꯗꯨꯅ ꯑꯗꯤꯇ꯭ꯌꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯑꯣꯏꯔꯔꯣꯏꯗꯕ ꯋꯥ ꯍꯥꯏꯒꯅꯨ ꯍꯥꯏꯗꯨꯅ ꯑꯗꯤꯇ꯭ꯌꯅ ꯗꯣꯛꯇꯔ ꯑꯗꯨꯗꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯆꯤꯡꯊꯣꯛꯈꯤ ꯑꯗꯤꯇ꯭ꯌꯅ ꯄ꯭ꯔꯦꯅꯥꯗ ꯌꯥꯝꯅ ꯊꯥꯖꯅ ꯅꯍꯥꯛ ꯁꯣꯏꯗꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯒꯅꯤ
ꯀꯅꯥꯒꯨꯝꯕꯅ ꯍꯪꯂꯛꯂꯕꯗꯤ ꯕꯤꯀ꯭ꯔꯝ ꯑꯗꯤꯇ꯭ꯌꯅ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯍꯥꯏꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯕ ꯑꯗꯣ ꯄ꯭ꯔꯦꯅꯥꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯗꯨꯒ ꯁꯤꯟ ꯑꯁꯤꯗ ꯏꯟꯇꯔꯚꯦꯜꯒꯤ ꯃꯇꯝ ꯑꯣꯏꯈꯤ इंटरवेल मतुंग प्रेनाना अतोप हॉस्पिटल कॉल तौदुना प्रेनागे रिपोर्ट थाखिबा अदो करम तौरबनो हाइना हंगबदा डॉक्टरना फोनदगी हरि अदोंगी पेशेंट अदो था अहुम मतम लैरि हरि प्रेनाना फोन वारी साबा अदो महाकी अंकल न तारदुना प्रेनागी मनाक्तो चंगलक्तुना नंगना तौरिबा सि करिनो आदित्यगी वादा नंगना थाजरिबा करिगिनो नाहकसु डॉक्टर अमनी मतौ करमना आदित्यगी वा अदो लौरिबनो असुमना हाइरकपदा प्रेनाना हाइरि अंकल अई हाना डॉक्टर ओइरमी अदुबो हौजिक्ति अई पेशेंट अमनी मरमसिना आई इसाना करीमत थाजद्रे डॉक्टर सिंह आई सीरगने हाइरी आदित्य नदी आई पुंसी सांगने हिंगने हाइरी आदित्य की प्रिडिक्शन अमुक्त लानखिद्रे प्रेनागी अंकल ना अमुक हाइरी ओ ज्ञान ताबी नंगना अरानबो वाखल अमद लैबसी यामना नुंगाइते नाहाकी वाखल अदुदि फै अदुबो अचुंबदि मदु ओइथोक्लोय नाहाकबो हिदाक खक्तन कनबा ngамगने असुमना हाइरमलगा साउना अमुक हाइरी अइना आदित्यगा उनगने असुमना हाइरमलगा हॉस्पिटल की लैब अमद चंगलक्तुना चेद डॉक्टर अदुगी खुबाक की प्रिंट लौरगा अतोप असिबा मिगी खुबाक मईसु लौननबा हाइरमे ngaihak leiraga aditya laktuna leirami प्रेनागी अंकल यामना साउना आदित्यगा उनदुना हाइरि खुबाक मई तरा असि येंगदुना हाइरो पुमनमक असि प्रेनागी खलगा तौबने आदित्यना चे अदो लौखतुना येंगलगा खुबाक मई सिंग असि मियोई तरागी नते मियोई मंगागी मखुट अनि अनिगिनि हाइरि असुमना मथंग मथंग हाइरकपदा पुमनमक यामना ngaknarami प्रेनागी अंकल सु यामना ngakतुना आदित्यगी मखुट पाइरदुना प्रेना असेंगबगी हिंगद्रा हाइना हंगलकपदा आदित्यना हिंगनी हाइरि मथंगी सिंदा प्रेना माकी अंकल की मनाक्ता लाक्तुना आदित्यगा उनरबरा हाइना हंगबदा माकी अंकल न खुमलई आदित्यना नाहक पुंसी सांगना हिंगनी हाइरबदी सोइदना हिंगलगने आइसु खंगे करमना तौरिबनो वहाई असि ताबदा प्रेना यामना हराउजरमी मथंगी सिंदा आदित्य अमसुंग प्रेना मफम अमद उनदुना यामना नुंगसिनना वारी सानरमी नाकन अमदा इंडिया की ख्वाइदगी इना खुनबा नुपा अदो उलई अदुगा मखोइना वारी सानबदा इना खुनबा अदुना आदित्यना हाइरकपा वासिंग अदो करेमनरमी अदुगा ngasi करी नुमिनो हंगबदा नुपा अमना ngasi 28 नवंबर नि हाइरि आदित्यना इना खुनबा नुपा अदो 28 नवंबर दा फैमिली कंपनी दा टेक ओवर तौगने हाइकिबने अदुगा इदि हौजे गोल्फ सानरे असुमना हाइदुन इना खुनबा अदुना नोक्लदुना हाइरमी ngaihak leiraga ina khunba adugi miyoi khara golf sanafam aduda laktuna ina khunba adugi mapa ado siri haina pau tamlai asumna hana adityana haikiba adugumna family company ado mahangna senaba tarami mathangi sinda prena gi mayumda aditya gi maramda wari sanarami prena gi mamanabina prena da hanglai aditya da thamoi gi asengbu wari do karamba matamda haigani asumna hairakpada prena na horen numidang haigani haina harami mathangi sinda prena aditya gi yumda laklami आदित्यना प्रेनाबो मयुमदा कौसिलदुना ममागा उनहंदुना मयुम अदो प्रेनादा ताक्लमी प्रेनाना पुमनमक येंगलगा आदित्यदा हौजिक फावो लुहोंद्रिबा करिगिनो हाइना हंगलकपदा आदित्यना वा अदु लेथोक्लगा फमलमु हाइरमलगा थोखी प्रेनाना आदित्यगी फमुंगदा हिपथबदा आदित्यगी डायरी अदु थेंगनदुना येंगबा हौरकलमी डायरी अदु येंगलबदा आदित्यना प्रेनाबो नुंगसीना सैथादुना डायरी अदुदा ईबा अदु पारमी असुमना डायरी अदु पारिंगैदा आदित्य रूम द चंगलपगी खोंजल ताबदा डायरी अदु थमकी आदित्यना डायरी अदु उबदा चिंगनरमी अदुगा चाक चारुरसी हाइदुना कुमिन्नदुना मखोय पुन्ना चाक चामिन्नरमी असुमना मखोय अनि चाक चारबा मतुंगदा मफम अमद उनरमी मखोय अनिना चप मानना वा अमा हाइगदब लई हाइना हाइरकपदा प्रेनाना आदित्यदा नाहकि हाना हायु हाइरमी आदित्यना यामना निंगथिना प्रेनादा हाइरे अखोय अनिना थेंगनरप मिकुप्तगी नंगना यामना फजना परफॉर्मेंस उले अइगी पुंसीदा यामना पेंजकी अदुबो मफम असिदगी इमागी डांस परफॉर्म लोरगा अतोप मफम अमदा अइ चटखरगनी अमुक हन्ना हलकलरोय वहाई असि ताबदा फ्रेना यामना नुंगाइतना करिगिनो हाइना हंगलक्तुना मखा तारई अइसु नंगना पुबा मफमदा चटकनी अइ नंगोंदा वहांग अमता हंगलोय करि अमता हाइरोय अइ नाहक याउदन हिंगबा ngamloy अइ नंगबो थमोय सेंगना नुंगसी वहाई असि लोइद्रिङैदा आदित्यना खुबाक अदो येंगहन्दुना हाइरे अइगी पुंसीदा नुंगसिबगी लंबे लैते प्रेना वहाई असि तारगा प्रेना निंगबा काइना मयुमदा कप्तुना हलके मयुम यौरकलगा आदित्यना मंगोंदा लेटपिरखिबा आदित्यगी फुरित अदो लौथोक्लगा हुंदोक्लमी असुमना प्रेनाना निंगबा काइना लैखिरमी मथंगी सिंदा आदित्यना महाकी गुरुजीगी मनाक्ता लाकपदा गुरुजी अदुना ईबा लाइरिक अदो फोंगलमले आदित्यना गुरुजी अदुगी मनाक्ता फमदुना वारी सानरमी असोमदना प्रेना बाथिंग तप अमदा निंगबा काइना इसिंगदा लुपसिंदुना लैरिङैदा आदित्यना पिरक्किबा फुरिट अदुदा डायरी याउखिबा अदो निंगसिंगलक्तुना डायरी अदु लौबा चेलक्लमी
aduga diary adu paaba horuklami diary da iribasing ado asomda Aditya na so Guruji aduda wari oina lirami Aditya na Prerna gi khubak mai yengba ado 100% achumbani haina diary da irami wari asi Aditya na Guruji aduda haibada Guruji aduna khumlai aina su kanagumagi khubak mai yengbada 100% chumna yengi nangdona adubu ayamba misingna igi wado 99% khaktamak tai 1% amade aigi watadana masana masagi lambi semjai wahi asi taraga Aditya 1% oiba mising ado aidi amata thengnadri haina hairakpada Guruji na amuk hairi 1% oiba miyosing aduna ne male masida masagi lambi semjanaba hotnari bising ase asomdana Prerna na diary da asomna iramba thengnarami ngasidi aina mangonda chatlage hairamlage wahi asi aina mangonda karamna phongwa ngamgani aina phongkrabasu mahakpu aina karamna thadokpa ngamgani wahi asi thengnabada Prerna ge mittagi pi takiba khangaude Aditya gi sinamuk ulai Aditya na Guruji da chatlage ai Guruji bo unaba lakpani haibada Guruji na makut tingthoktuna good luck hairaga Aditya ge khubak mai yengnanaba tawrakpada Aditya na Guru na satra gi khubak mai karamna yengani hairi Guruji na ai hingduna kayam kuina laikhigani haiba khangde aina achauba mi kayagi khubak mai yengkhre nang khaktani aina yengdriba asumna haibadagi Aditya na upai leitana makut ado Guruji da yengalami asomdana Prerna na diary da Aditya na ibasing ado parami diary aduda ngasina Prerna ga unaba aruibani aigi ima aigi best friend sinaramlagani asumna irami diary da iribasing ado Guruji aduna su Aditya gi makuttagi pumnamak khanglami asumna makha tana yenglakpada Guruji na yamna fakhatuna Aditya gi makut pairamba ado thadoklami asomda Prerna su diary aduda Aditya na aruiba iramba wahi ado thengnabada makuttagi diary ado takhirami diary aduda iramliba adude ngasi aibu nungsibirakpa amasung aina nungsijaba khudingmak thadokduna samudragi aruba irol nungda mangkhragani asumna irami Aditya na Guruji aduda makha tana hairi aina aigi punsigi damakta laibakta tamlamliba asidagi kaidonungda chenba pamte aidi aigi laibakta tamlamba ado asengba oina thokpa ado ai pami asomda Prerna gyan amata tadana Aditya na hana mamangda haikiba aisu siba si yamna ki maramasina nungtigi minute ani sibigi practice tawribani haina haibado ningsingladuna kaplingai tanjada Prerna gi mamana chensinlaktuna hak soidana hinglagani hairaga konsinbirami Prerna gi uncle na amuk hairi asengbani nahak hinglagani afawba doctor amana laina asi mai pakna layengba ngamle nahakna Aditya gi prediction achumbani haikibado asengbani yamna chumle Prerna paukhum amata piramdana yamna nungaitana famtharami madu uraga mayungi mising yamna nungairamde mathangi sinda Aditya pukri mapan amada nungaitana famlamlaga hospital da Prerna bo unaba lakpada Prerna gi mamanabi singna yamna saurami aduga karigi mafam asida laklibano hangbada Aditya na Prerna ga unaba lakpani haina komi Prerna gi mamanabina kari haigadabano aingonda hairamlaga chatkro haibadagi Aditya na khu kuntharaga famladuna samda phananaba clip ama lauthoklaga masi Prerna gini amukta pibiyo haina haibada clip adu yenglaga mamanabi aduna lupa piba clip asi nang piyo asumna hairamlaga Aditya da clip ado handuna pirakpada Aditya na yamna nungsin haire nakhoina clip asigi mamal yengle clip asigi belo nakhoina khangdre Prerna ga iga ahanbu unabada Prerna gi nungsiba mino uraga aina magi gift ama loge haina tawbada yawramdaduna mafam adudagi tholakpa matamdadi madi gari thawduna chatkre maram asina gift asi pinanabu honaba matamda train ani bus ahum tongduna gift lofam address aduda thunglaga yamna wana thiduna lawrakhiba gift ne lupa piba gift asi lawnanabu honaba matamda aigi imada oidaba kaya ngangki imada oidaba ngangbagi pap kayam chawi asumna Aditya na hairakpada Aditya gi tungda Prerna leptuna lerami aduga gift adugi mamal lepa ngamloi haina khumlei Prerna na gift adu lawraga masamda fajinki asumna makoi ani unaduna wari sanarami Aditya na Prerna da aruiba chalamdai mikup asida aikhoi ani punna horen dance tongminasi hairi Prerna thamoi nungda kaptuna wahi amata haidana Aditya da mitfam hongdana yengjarami asumna makoi na haina khibagi matung inna dance tokfamda laknami Aditya na Prerna bo yamna nungsina yengjarami aduga Prerna da hairi haukiba amasung lakadaba wakhal amata khandana ngasise aikhoi aruiba numitni khalu asumna hairaga makoi animak yamna ningba kaina dance tongminaduna isai sakminarami isai sakpa loirakpada Prerna na Aditya bo mafam amada unaduna yamna nungsina yengjarami asumna makoi ani milu pirang losinaduna chinbalda noksinnaduna leiminarami
ꯑꯗꯤꯇ꯭ꯌꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯄꯗ ꯒꯤꯐ ꯑꯃ ꯄ꯭ꯔꯦꯔꯅꯥꯅ ꯍꯥꯞꯂꯛꯄꯗꯒꯤ ꯌꯥꯎꯕ ꯊꯦꯡꯅꯔꯝꯃꯤ ꯒꯤꯐ ꯑꯗꯨꯗ ꯗꯦꯠ 26ꯇ ꯍꯥꯡꯗꯨꯅ ꯌꯦꯡꯅꯅꯕ ꯏꯔꯝꯃꯤ ꯅꯤꯡꯕ ꯀꯥꯏꯅ ꯄ꯭ꯔꯦꯔꯅꯥ ꯃꯌꯨꯝꯗ ꯂꯩꯍꯧꯏ ꯑꯗꯨꯒ ꯑꯗꯤꯇ꯭ꯌꯁꯨ ꯃꯃꯥꯒ ꯂꯣꯏꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯟꯗꯟꯗ ꯆꯠꯈꯤꯔꯝꯃꯤ ꯑꯗꯤꯇ꯭ꯌꯅ ꯂꯝꯕꯤꯗ ꯃꯐꯝ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯆꯠꯄꯗ ꯇ꯭ꯔꯦꯟꯗ ꯊꯦꯡꯅꯈꯤꯕꯤ ꯇꯔꯥ ꯊꯦꯡꯅꯔꯝꯃꯤ ꯑꯗꯤꯇ꯭ꯌꯅ ꯇꯔꯥꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ ꯇꯔꯥꯅ ꯑꯗꯤꯇ꯭ꯌꯗ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯇ꯭ꯔꯦꯟ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯗꯒꯤ ꯑꯩꯒꯤ ꯈꯨꯠ ꯁꯝꯗꯨꯅ ꯆꯠꯂꯝꯕ ꯕꯕꯥ ꯑꯃꯗꯤ ꯑꯩꯒꯤ ꯈꯨꯠ ꯌꯥꯎꯗ꯭ꯔꯦ ꯑꯩꯅ ꯄꯥꯝꯖꯈꯤꯕ ꯁ꯭ꯄꯣꯔꯠꯁ ꯑꯗꯨꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕꯈꯛ ꯑꯣꯏꯍꯧꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯈꯨꯠ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯈꯨꯕꯥꯛ ꯃꯌꯤꯗ ꯑꯩꯒꯤ ꯐ꯭ꯌꯨꯆꯔ ꯌꯥꯎꯔꯔꯣꯏꯗ꯭ꯔꯥ ꯑꯩꯒꯤ ꯐ꯭ꯌꯨꯆꯔ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯁꯦꯝꯕ ꯌꯥꯏ ꯑꯁꯨꯝꯅ ꯇꯔꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯑꯗꯤꯇ꯭ꯌ ꯇꯔꯥꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯅ ꯐꯝꯗꯨꯅ ꯂꯩꯍꯧꯏ ꯃꯊꯪꯒꯤ ꯁꯤꯟꯗ ꯄ꯭ꯔꯦꯔꯅꯥ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯃꯁꯥꯒꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯃꯍꯥꯛꯀꯤ ꯑꯪꯀꯜꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯦꯔꯅꯥ ꯍꯌꯦꯡ ꯅꯪꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯅꯨꯃꯤꯠꯅꯤ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯀꯔꯝꯅ ꯇꯧꯒꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯄ꯭ꯔꯦꯔꯅꯥꯅ ꯅꯥꯁꯣꯜ ꯄꯤꯛꯅ ꯅꯤꯡꯕ ꯀꯥꯏꯅ ꯍꯥꯏꯔꯛꯏ ꯑꯩ ꯑꯗꯤꯇ꯭ꯌꯕꯨ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯊꯣꯛꯄ ꯉꯝꯂꯣꯏ ꯄ꯭ꯔꯦꯔꯅꯥꯒꯤ ꯑꯪꯀꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯤꯇ꯭ꯌꯅ ꯅꯍꯥꯛꯀꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤ ꯂꯩꯇꯦ ꯍꯥꯏꯈ꯭ꯔꯤꯕꯗꯨꯗꯤ ꯑꯗꯨꯒ ꯅꯪꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗ ꯅꯍꯥꯛꯀꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯄ꯭ꯔꯦꯔꯅꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯪꯀꯜ ꯑꯗꯤꯇ꯭ꯌꯅ ꯄ꯭ꯔꯤꯗꯤꯛꯁꯟ ꯇꯧꯕꯗ ꯄꯨꯝꯅꯃꯛ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯒꯤ ꯄ꯭ꯔꯤꯗꯤꯛꯁꯟ ꯑꯗꯣ ꯂꯥꯜꯂꯤ ꯍꯥꯏꯕ ꯑꯩꯅ ꯎꯠꯀꯅꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯗꯤꯇ꯭ಯ ꯃꯊꯟꯇ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯝꯃꯤ ꯑꯗꯨꯒ ꯃꯁꯥ ꯃꯊꯟꯇ ꯈꯟꯖꯈꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯅ ꯁꯦꯝꯗꯣꯛꯄ ꯉꯝꯂꯣꯏ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯗꯤꯇ꯭ꯌꯒꯤ ꯃꯃꯥꯅ ꯀ꯭ꯂꯥꯁꯤꯛ ꯗꯥꯟꯁ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯈꯨꯕꯥꯛ ꯈꯨꯅꯔꯝꯃꯤ ꯑꯗꯤꯇ꯭ꯌꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯟꯅꯕ ꯑꯗꯣ ꯀꯣꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯃꯥꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯎꯅꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ ꯄ꯭ꯔꯦꯔꯅꯥ ꯌꯥꯝꯅ ꯐꯕꯤ ꯅꯨꯄꯤꯅꯤ ꯃꯍꯥꯛꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯅꯪꯅ ꯅꯃꯥ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯄ꯭ꯔꯦꯔꯅꯥꯕꯨꯗꯤ ꯊꯥꯗꯣꯛꯀꯅꯨꯀꯣ ꯋꯥꯍꯩ ꯑꯁꯤ ꯅꯤꯡꯁꯤꯡꯂꯛꯄꯗ ꯇꯧꯐꯝ ꯈꯪꯗꯅ ꯕꯦꯒ ꯑꯗꯨ ꯂꯪꯕꯗ ꯄ꯭ꯔꯦꯔꯅꯥꯅ ꯄꯤꯔꯛꯈꯤꯕ ꯒꯤꯐ ꯑꯗꯣ ꯕꯦꯒꯇꯒꯤ ꯇꯥꯔꯛꯄ ꯎꯕꯗꯒꯤ ꯈꯨꯜꯂꯗꯨꯅ ꯍꯥꯡꯕꯗ ꯃꯍꯥꯛꯀꯤ ꯗꯥꯏꯔꯤ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯗꯥꯏꯔꯤ ꯑꯗꯨꯗ ꯄ꯭ꯔꯦꯔꯅꯥꯅ ꯋꯥꯍꯩ ꯈꯔ ꯏꯔꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯄꯨꯟꯁꯤ ꯆꯨꯞꯄꯗ ꯅꯁꯥꯒꯤ ꯈꯨꯕꯥꯛꯇ ꯅꯨꯡꯁꯤꯕ ꯊꯤꯗꯨꯅ ꯂꯥꯛꯈꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯗ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯗꯣ ꯊꯤꯔꯕꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯅꯪꯉꯣꯟꯗꯒꯤ ꯐꯪꯂꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃ ꯍꯤꯡꯕ ꯇꯥꯔꯕꯗꯤ ꯃꯗꯣ ꯅꯍꯥꯛꯅꯤ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯈꯜꯂꯤꯕ ꯑꯗꯣ ꯑꯆꯨꯝꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯩꯅ ꯎꯠꯀꯅꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯤ ꯑꯁꯥꯡꯕ ꯄꯨꯟꯁꯤꯅꯤ ꯀꯅꯥꯒꯨꯝꯕꯅ ꯍꯪꯂꯛꯂꯕꯗꯤ ꯄ꯭ꯔꯦꯔꯅꯥꯅ ꯅꯨꯡꯁꯤꯕꯗ ꯊꯋꯥꯏ ꯊꯥꯈꯤ ꯍꯥꯏꯌꯨ ꯅꯍꯥꯛꯀꯤ ꯄ꯭ꯔꯦꯔꯅꯥ ꯁꯤꯟ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯄ꯭ꯔꯦꯔꯅꯥ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯅꯕ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯀꯟꯅ ꯊꯧꯗꯨꯅ ꯑꯔꯨꯕ ꯃꯐꯝ ꯑꯃꯗ ꯊꯧꯗꯅꯕ ꯇꯧꯕꯗ ꯅꯥꯀꯟꯗꯒꯤ ꯇ꯭ꯔꯛ ꯑꯃ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯃꯤ ꯑꯗꯤꯇ꯭య ꯃꯈꯨꯠꯇꯒꯤ ꯗꯥꯏꯔꯤ ꯑꯗꯨ ꯊꯥꯗꯗꯨꯅ ꯃꯍꯥꯛꯀꯤ ꯒꯨꯔꯨꯅ ꯍꯥꯏꯈꯤꯕ 1% ꯑꯃꯗꯤ ꯃꯁꯥꯅ ꯃꯁꯥꯒꯤ ꯂꯥꯏꯕꯛ ꯁꯦꯝꯖꯩ ꯍꯥꯏꯕ ꯑꯗꯣ ꯅꯤꯡꯁꯤꯡꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯦꯜꯂꯛꯂꯒ ꯄ꯭ꯔꯦꯔꯅꯥꯒꯤ ꯑꯪꯀꯜꯗ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯄ꯭ꯔꯦꯔꯅꯥꯒꯤ ꯑꯪꯀꯜꯅ ꯑꯗꯤꯇ꯭ꯌꯗ ꯀꯞꯇꯨꯅ ꯄ꯭ꯔꯦꯔꯅꯥꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯏ ꯅꯍꯥꯟꯗꯒꯤ ꯀꯗꯥꯏꯗ ꯂꯩꯔꯨꯔꯕꯅꯣ ꯄ꯭ꯔꯦꯔꯅꯥ ꯌꯥꯝꯅ ꯁꯥꯊꯤꯅ ꯑꯦꯛꯁꯤꯗꯦꯟ ꯇꯧꯗꯨꯅ ꯁꯣꯛꯇꯨꯅ ꯂꯩꯔꯦ ꯄꯨꯡ ꯑꯃ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯑꯣꯄꯔꯦꯁꯟ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯦꯔꯅꯥꯅ ꯍꯤꯡꯅꯤꯡꯕ ꯑꯃꯠꯇ ꯐꯥꯎꯗꯕꯗꯒꯤ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯄꯤꯔꯛꯇ꯭ꯔꯦ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯑꯗꯤꯇ꯭ꯌꯅ ꯄ꯭ꯔꯦꯔꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯕꯗ ꯄ꯭ꯔꯦꯔꯅꯥꯒꯤ ꯑꯪꯀꯜꯅ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯑꯣꯟ ꯇꯧꯗꯨꯅ ꯃꯈꯣꯜ ꯍꯧꯅ ꯊꯥꯗꯣꯛꯂꯝꯃꯤ ꯑꯗꯤꯇ꯭ꯌꯅ ꯑꯁꯦꯡꯕ ꯊꯃꯣꯏꯗꯒꯤ ꯄ꯭ꯔꯦꯔꯅꯥ ꯍꯥꯏꯅ ꯀꯧꯔꯛꯄꯗ ꯄ꯭ꯔꯦꯔꯅꯥꯒꯤ ꯃꯈꯨꯠ ꯂꯦꯡꯂꯛꯂꯝꯃꯤ ꯑꯗꯤꯇ꯭ꯌꯅ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯄ꯭ꯔꯦꯔꯅꯥꯕꯨ ꯀꯧꯔꯛꯇꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯑꯗꯤꯇ꯭ꯌꯅ ꯀꯞꯇꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯄ꯭ꯔꯦꯔꯅꯥ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯅꯪꯁꯦ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯍꯥꯛꯀ ꯄꯨꯟꯅ ꯂꯩꯒꯅꯤ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯕ ꯉꯝꯂꯒ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯀꯔꯤꯒꯤ ꯍꯤꯡꯕ ꯉꯝꯂꯣꯏ ꯑꯩ ꯅꯪꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯅꯪꯁꯨ ꯑꯩꯒꯤꯗꯃꯛ ꯍꯤꯡꯒꯗ꯭ꯔꯥ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯣ ꯄ꯭ꯔꯦꯔꯅꯥ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯁꯨꯝꯅ ꯑꯗꯤꯇ꯭ꯌꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯄ꯭ꯔꯦꯔꯅꯥ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯄ ꯍꯧꯔꯛꯏ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯗꯣꯛꯇꯔꯁꯤꯡꯅ ꯄ꯭ꯔꯦꯔꯅꯥꯕꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯌꯦꯡꯂꯝꯃꯤ ꯑꯗꯤꯇ꯭ꯌꯅ ꯐꯣꯟ ꯊꯝꯂꯝꯂꯒ ꯑꯦꯌꯔꯄꯣꯔꯠ ꯆꯠꯅꯅꯕ ꯇꯧꯕꯗ ꯅꯣꯡ ꯀꯟꯅ ꯆꯨꯕꯗꯒꯤ ꯒꯥꯔꯤ ꯑꯃꯠꯇ ꯆꯠꯅꯔꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯑꯗꯤꯇ꯭య ꯏꯇꯥꯂꯤ ꯆꯠꯄ ꯖꯍꯥꯖꯇ ꯑꯣꯏꯅ ꯆꯠꯄ ꯇꯥꯔꯝꯃꯤ ꯑꯗꯤꯇ꯭ꯌꯅ ꯖꯍꯥꯖ ꯇꯣꯡꯅꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯂꯒ ꯖꯍꯥꯖꯇ ꯇꯣꯡꯂꯝꯃꯤ ꯖꯍꯥꯖ ꯑꯗꯨꯒꯤ ꯀꯦꯞꯇꯦꯟ ꯑꯗꯣ ꯄ꯭ꯔꯦꯔꯅꯥꯅ ꯑꯍꯥꯟꯕ ꯂꯥꯌꯦꯡꯈꯤꯕ ꯑꯍꯜ ꯑꯗꯨ ꯑꯣꯏꯔꯝꯕꯗꯒꯤ ꯑꯗꯤꯇ꯭ꯌꯒ ꯈꯪꯅꯔꯝꯃꯤ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯑꯗꯤꯇ꯭ꯌꯕꯨ ꯖꯍꯥꯖ ꯑꯗꯨꯗ ꯆꯤꯡꯈꯠꯄꯤꯔꯝꯃꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯃꯨꯗ꯭ꯔ ꯑꯗꯨꯗ ꯑꯀꯟꯕ ꯁꯨꯅꯥꯃꯤ ꯊꯣꯛꯂꯛꯇꯨꯅ ꯖꯍꯥꯖ ꯑꯗꯨ ꯀꯟꯇ꯭ꯔꯣꯜꯒꯤ ꯋꯥꯡꯃꯗ ꯂꯩꯔꯝꯃꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯊꯛ ꯂꯥꯛꯄꯗꯒꯤ ꯑꯇꯣꯞꯄ ꯖꯍꯥꯖꯁꯤꯡ ꯀꯌꯥ ꯇꯥꯁꯤꯜꯂꯛꯂꯝꯃꯤ
ꯌꯥꯝꯅ ꯋꯥꯅ ꯀꯨꯏꯅ ꯃꯈꯣꯏꯅ ꯍꯣꯠꯅꯔꯕꯒꯤ ꯃꯇꯨꯡꯗ ꯂꯥꯏꯐ ꯕꯣꯠ ꯑꯃꯗ ꯀꯥꯈꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯗꯤꯇ꯭ꯌꯗꯤ ꯂꯥꯏꯐ ꯕꯣꯠ ꯑꯗꯨꯗ ꯀꯥꯕ ꯉꯝꯍꯧꯗꯦ ꯖꯍꯥꯖ ꯑꯗꯣ ꯃꯊꯛ ꯃꯈꯥ ꯑꯣꯟꯕ ꯍꯧꯔꯛꯇꯨꯅ ꯄꯣꯈꯥꯏꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯋꯥꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯍꯣꯠꯅꯕꯗ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯑꯃ ꯌꯥꯎꯔꯝꯃꯤ ꯑꯁꯣꯝꯗꯁꯨ ꯄ꯭ꯔꯦꯔꯅꯥꯒꯤ ꯀꯟꯗꯤꯁꯟ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯝꯃꯤ ꯖꯍꯥꯖ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯂꯨꯞꯊꯔꯛꯇꯨꯅ ꯑꯗꯤꯇ꯭ꯌꯅ ꯁꯃꯨꯗ꯭ꯔꯗ ꯆꯣꯡꯊꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯖꯍꯥꯖ ꯑꯗꯣ ꯂꯨꯞꯊꯕꯒꯤ ꯁꯥꯐꯨ ꯑꯗꯨꯅ ꯑꯗꯤꯇ꯭ꯌꯁꯨ ꯁꯃꯨꯗ꯭ꯔ ꯃꯅꯨꯡꯗ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗꯅ ꯂꯨꯞꯊꯔꯝꯃꯤ ꯂꯨꯞꯊꯔꯛꯄ ꯑꯗꯨꯗ ꯕꯣꯛꯁ ꯑꯆꯧꯕ ꯑꯃꯗ ꯑꯗꯤꯇ꯭ꯌꯒꯤ ꯃꯀꯣꯛ ꯑꯗꯣ ꯊꯦꯡꯕꯗꯒꯤ ꯋꯥꯟꯊꯗꯨꯅ ꯑꯗꯨꯃꯛ ꯂꯨꯞꯊꯈꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄ꯭ꯔꯦꯔꯅꯥ ꯑꯣꯄꯔꯦꯁꯟ ꯂꯣꯏꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯃꯤꯠꯇ ꯑꯗꯤꯇ꯭ꯌꯕꯨ ꯎꯔꯝꯃꯤ ꯄ꯭ꯔꯦꯔꯅꯥ ꯃꯁꯥꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯗꯅ ꯑꯗꯤꯇ꯭ꯌꯒꯤ ꯋꯥꯈꯜꯇꯕꯨ ꯈꯟꯖꯔꯝꯃꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯃꯕꯨ ꯏꯁꯣꯔꯅ ꯈꯪꯕꯤꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ ꯑꯗꯤꯇ꯭य ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯁꯃꯨꯗ꯭ꯔꯒꯤ ꯑꯔꯨꯕꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯋꯥꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯈꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯤꯇ꯭य ꯂꯥꯛꯂꯅꯤ ꯍꯥꯏꯕꯗ ꯃꯌꯥꯝꯅ ꯄ꯭ꯔꯦꯔꯅꯥꯕꯨ ꯍꯨꯏꯜ ꯆꯤꯌꯥꯔꯗ ꯐꯝꯍꯟꯗꯨꯅ ꯏꯟꯊꯣꯔꯛꯈꯤ ꯑꯗꯤꯇ꯭य ꯃꯁꯥꯗꯣ ꯌꯥꯝꯅ ꯁꯣꯛꯄꯅ ꯏꯅ ꯄꯨꯡꯆꯣꯠ ꯆꯣꯠꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯆꯣꯛꯊꯕ ꯂꯩꯇ꯭ꯔꯕ ꯑꯗꯤꯇ꯭य ꯄ꯭ꯔꯦꯔꯅꯥꯕꯨ ꯎꯔꯒ ꯊꯃꯣꯏꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯦꯟꯖꯈꯤ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯇꯞꯊꯗꯨꯅ ꯐꯝꯊꯔꯝꯃꯤ ꯄ꯭ꯔꯦꯔꯅꯥꯅꯁꯨ ꯑꯗꯤꯇ꯭ꯌꯕꯨ ꯎꯕ ꯃꯇꯝꯗ ꯑꯇꯠ ꯑꯈꯝ ꯂꯩꯇ꯭ꯔꯕ ꯍꯔꯥꯎꯕꯒꯤ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯆꯤꯟꯕꯥꯜꯗ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ ꯄ꯭ꯔꯦꯔꯅꯥꯒꯤ ꯍꯨꯏꯜ ꯆꯤꯌꯥꯔ ꯑꯗꯣ ꯑꯗꯤꯇ꯭ꯌꯒꯤ ꯃꯅꯥꯛꯇ ꯏꯟꯁꯤꯟꯕꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯑꯋꯥꯕ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯃꯤꯀꯨꯞ ꯑꯁꯤꯗ ꯎꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ ꯑꯗꯤꯇ꯭ꯌꯅ ꯑꯉꯥꯡꯕ ꯒꯨꯂꯥꯞ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯄ꯭ꯔꯦꯔꯅꯥꯗ ꯄꯤꯔꯝꯃꯤ ꯄ꯭ꯔꯦꯔꯅꯥꯅ ꯒꯨꯂꯥꯞ ꯑꯗꯨ ꯂꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯁꯥꯅ ꯅꯪꯁꯤ ꯔꯣꯃꯤꯌꯣꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯑꯗꯤꯇ꯭ꯌꯅ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ ꯅꯠꯇꯦ ꯔꯣꯃꯤꯌꯣꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯁꯤꯈꯤꯕꯅꯤ ꯑꯩꯗꯤ ꯃꯥꯒꯨꯝꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯋꯥꯅ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯗ ꯂꯥꯟꯊꯦꯡꯅꯗꯨꯅ ꯃꯥꯏ ꯄꯥꯛꯂꯦ ꯈꯟꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯐꯤꯂꯝ ꯑꯁꯤꯅ ꯇꯥꯛꯂꯤ ꯃꯗꯨꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯌꯦꯛꯅꯕꯁꯤꯡꯅ ꯀꯩꯗꯧꯅꯨꯡꯗ ꯃꯈꯣꯏꯕꯨ ꯂꯥꯞꯅꯍꯟꯕ ꯁꯦꯠꯅ ꯈꯥꯏꯅꯍꯟꯕ ꯉꯝꯂꯣꯏ ꯃꯤꯑꯣꯏꯕꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯂꯥꯏꯕꯛꯇ ꯇꯝꯂꯛꯄ ꯑꯗꯨ ꯈꯛꯇ ꯑꯁꯦꯡꯕ ꯅꯠꯇꯦ ꯃꯁꯥ ꯃꯁꯥꯅꯁꯨ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯑꯁꯤ ꯁꯦꯝꯗꯣꯛꯄ ꯌꯥꯏ ꯑꯁꯨꯝꯅ ꯄ꯭ꯔꯦꯔꯅꯥ ꯑꯃꯁꯨꯡ ꯑꯗꯤꯇ꯭य ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯂꯤꯄꯨꯟꯅ ꯆꯦꯠꯅ ꯄꯨꯟꯗꯨꯅ ꯂꯨꯍꯣꯡꯈꯤ ꯁꯤꯟ ꯑꯁꯤꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯣꯏꯈꯤ ꯏꯁꯥ ꯈꯛꯇꯪ ꯅꯨꯡꯉꯥꯏꯔꯒ ꯄꯦꯟꯊꯣꯛꯄꯤꯒꯅꯨ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯃꯇꯥ ꯈꯪꯅ ꯆꯥꯟꯅꯕ ꯈꯨꯗꯤꯡꯃꯛꯇꯁꯨ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯌꯔ ꯇꯧꯕꯤꯗꯨꯅ ꯑꯗꯣꯝꯗ ꯐꯥꯎꯔꯤꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯃꯈꯣꯏꯗꯁꯨ ꯁꯣꯏꯗꯅ ꯐꯥꯎꯍꯟꯕꯤꯌꯨ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯂꯒ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯈꯤꯕꯗ ꯑꯗꯣꯝꯒꯤ ꯅꯨꯡꯉꯥꯏꯔꯤꯕ ꯆꯥꯡ ꯑꯗꯨ ꯀꯩꯗꯧꯅꯨꯡꯗ ꯃꯌꯦꯡ ꯇꯥꯔꯣꯏ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ